Thani hena Manipurda President's Rule Thamlakpa Sigi Marakta Anuba Lengak Ama Semnaba Manipurda Yamdravada MLA Kuntarena Prime Minister Narendra Modi amasung Indian Home Minister Amit Shah ga Unaraba yai hairi. Report amagi batungina MLA Kharadi Mangjongnana New Delhi da camp tawraga leiduna Prime Minister amadi Indian Home Minister Unanabagi ayaba launaba ngaiduna leiri hairi. Adumoinamag NPP Manipur gi President Yumnam Joy Kumar gi matungina hiramasigi matangda khangba leite haibag loinena NPP gi MLA singi maikaidagi asigumba anova lengak ama semnabagi demand tawba leite hairi. Nakalamaromda ngarang athengbada Manipur Legislative Assembly gi member tarena Governor Ajay Kumar Valaga Raj Bhavan da unakibani. Sagolban Assembly Constituency gi MLA RK Mo Langthabal Assembly Constituency gi MLA Karam Shyam Konthokjam AC gi MLA loinena hanagi Health Minister Dr. Sapam Ranjan Hill Areas Committee gi Chairman su Oriba Nungbai Assembly Constituency gi MLA Dingangnung Gangmai Fatsoy AC gi MLA Sapam Kunjakesor Lamlai AC gi MLA Khongmantabam Ibom Samadi Wabugai AC gi MLA Usam Deven Yauna Governor ga unakiba aduda miyam gi interest ta toan ba issue kya pukhatuna khangan ki haina Raj Bhavan dagi thorokpa cherolamana phongdokpa lekhibani.